我现在话那个白里儿去的，哦，没在的嘛，没在的嘛，爱这人没在的嘛，一对龙巴中央人，一对龙巴中央人，为了你的龙巴那天龙巴，那老夫爱你人力的我，那老夫爱你人力的我，听得到朋友的荣拥抱。我的
haripada lekhatire simatai ma idai nanawiya koi tumsege pakshave piyo koi dai yai ni ma mar hat dal lekhatire mazai ma idai no ma gomya Let's go, boy, let's do that. Tara, push to
요렇더니 라이라봐 나시고롱 농자니 나땅나마게 말하는 타는 때려서 양고의 마부 파거든 나 때문에 뭐 싸우려고 요렇더니 나말도 힘은 척제로네 라이라봐 빨리 척지 때문에 이때미야 병청나거니 이 땅나마게 말하는 타는 때려서 양고의 마부 파가 감정이 골라야비 세루 라이라봐 파가 감정이 Merusina lobi na ba no misi dari
ꯃꯅꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯄꯥ ꯍꯦꯃꯟꯇ ꯑꯅꯤ ꯄꯨꯟꯅ ꯄꯤꯕꯤꯒꯅꯤ ꯃꯅꯥ ꯑꯩꯈꯣꯏ ꯈꯨꯗꯣꯜꯄꯣꯠ ꯑꯁꯤ ꯄꯤꯗ꯭ꯔꯤꯉꯩꯗ ꯁꯛ ꯇꯥꯛꯄꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯋꯥꯠꯄꯒꯤꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯦ ꯑꯍꯥꯟꯕꯗ ꯁꯨꯝ ꯃꯊꯪ ꯑꯩꯒꯤ ꯃꯤꯡꯅ ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯧꯖꯩ ꯑꯩ ꯉꯥꯏꯔꯥꯡꯕꯝ ꯀꯣꯊꯣꯡꯖꯝ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯉꯥꯏꯔꯥꯡꯕꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯑꯩ ꯑꯣꯖꯥ ꯒꯣꯁꯦꯒꯤ ꯃꯅꯥꯛꯇ ꯏꯁꯩ ꯇꯝꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯃꯤꯡ ꯊꯣꯉꯥꯝ ꯂꯩꯖꯤꯡꯈꯣꯡ ꯏꯆꯅꯨ ꯑꯩꯒꯤ ꯂꯩꯐꯝꯅ ꯎꯔꯤꯄꯣꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯕꯕꯥꯒꯤ ꯃꯔꯝ ꯃꯈꯥꯗ ꯏꯁꯩ ꯇꯝꯗꯨꯅ ꯂꯩꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯊꯣꯉꯥꯝ ꯒꯣꯁꯦ ꯃꯩꯇꯩ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯝꯆꯥ ꯉꯥꯏꯔꯥꯡꯕꯝ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤ ꯍꯧꯖꯤꯛꯅ ꯑꯣꯖꯥ ꯒꯣꯁꯦꯒꯤ ꯅꯥꯛꯇ ꯂꯩꯖꯔꯒ ꯑꯣꯖꯥ ꯒꯣꯁꯦꯒ ꯄꯨꯟꯅ ꯏꯁꯩ ꯆꯠꯃꯤꯟꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯔꯛꯁꯨꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯐꯣꯛ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯑꯃꯗꯤ ꯀꯪꯂꯥ ꯊꯤꯌꯦꯇꯔ ꯃꯔꯥꯊꯣꯟ 2018 ꯑꯁꯤꯒꯤ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯇ ꯏꯆꯟꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯉꯁꯤꯗꯤ ꯆꯦꯟꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯁꯣꯕꯤꯕꯒꯤꯗꯃꯛ ꯏꯆꯜ ꯑꯃꯗꯤ ꯏꯆꯜꯒꯤ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯈꯔꯗꯪ ꯏꯆꯜ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯑꯣꯖꯥ ꯑꯅꯤꯅ ꯀꯠꯄꯤꯒꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯏꯆꯜ ꯑꯃꯗꯤ ꯏꯆꯜꯒꯤ ꯕꯕꯥ ꯑꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯅꯤ ꯍꯟꯗꯛꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯌꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯅꯣꯡꯃ ꯅꯤꯡꯁꯤꯡꯖꯔꯤ